Hello guys, welcome back to my channel. Ngasidi 1K yogi harawa pongdokpu aina nahamakai utkidriba anoba mokalgi video ama mayamda utchage mayam choidana video si nungai bigini haina khanjai aduna video si singtok tabida loiba pawlang yengbiyo. Kunggang amada yamna maming chatpa layekpa nupa ama lerami nongmadi nupi amana mahaki saktam adu layekpa nupa asda yegalurage haiduna laklami nupi aduna layekpa aduda hanglaklami aigi saktam asi yeknabagidamakta lupa kaya logudribano adudagi layekpa aduna lupa chamaga piraga yekpasu yai lupa chani piraga yekpasu yai lupa chaunga piraga yekpakisu lay aduga free de yekpakisu lay haina hairami adudagi di nupi adudi yamna free de ngawjaba nupi oiraboire aigi di free de yekpiyu haina hairaklami adudagi di phare adudi fajana post torga layro nangi saktam adu yenglaga yekadoribani hairami adudagi di layekpa aduna sum yeklaklaga loire tu se lowro haina pirami adudagi di nupi aduna yamna thawai tajana post tawraga sige pibamju oirambadudadi yaro isidi lupa chama pibado mu yekpiyu haina hairami free di yekpaibu kayam phajana yektoyune si phajabalabani ne hoi phare lupa chama pibado mu ye hairabini yege layro mu phajana yeklage adudagi di nupi aduna handakti phajana yekpi dawre khanduna yamna harauna monda nungaina post tawduna lerami layekpa nupa aduna mathang masin mana ko mamed masam yektaraklami mayam ngahak ngai minarasi mataw karamna yekpano habda yengminarasi Koi na pai bi chek lai kau lam na bagani sing bi na tu kari kum bu tha cha mang na dong si ba da pao dang bi na tu nang bu ngai che ram ge mai ke yen che ram ge Sina lupa chamagi khuyek ni yenglo tu phajarabra pamlabra yengo haina piba matamda ni pi aduna amakasu maki mathamoi adu penba oiramde maki thamoi na khoida bhai badu ki siktang walami aduna lupa chani piba khuyek to amakasu yek piu haiduna hairaklami adudagi di layekpa nupa aduna chani piba khuyek adusu amakasu yengnaba thorang tawki adubu ngasigi video asidadi lupa sama piba khuyek asi khaktang oina yeksare lupa chani piba khuyek adu yengbininglabadi aduga nupi adu kayamuk yamna masak phajaba nupi oibaja no haibadu lupa chaunga piba khuyek phawba yekla ba matamda uba phangbigani aduna mayamna karigumba yengbininglabadi mathangi episode su ai namjarakhigani video semjarakhigani aduga karigumba mayamna comment pibiraktrabadi ngasigi video asina loisanjarage. Thank you.